Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau. Pradhan Mantri Narendra Modi na hairi bloke ki rajya oramba Manipur ngasidi malengi kaitel da pod yomba ngamba rajya oire. Manipur da hokiba numi kharini da COVID-19 positive oibagi chang tapna hengalakli amashung levas da hauji fawbada Omicron ki case lising amachani palmar fudrani thoi thengnare. Lebas da COVID-19 ki anova variant Omicron sandorogriba asidagi ekoi pumnamagna chiksin batangai fedre marmaduna miyamna atupa matamda vaccine dose na kaptokpiyu amasung atupa miyosingbusu vaccine kapada mateng pangbinaba appeal tawjari laisit astig ngtongna face mask upiyu foot taruki social distancing thambiyu mamit amadi khutsa sengna hamdokpiyu COVID-19 amadi leneba pausing damak National Helpline number singna 0112397804 amasung 1075 ta aduga Manipur gi helpline number na 0385241166 amasung 1800345381 phone tobiyu hojik mapungoy ba pau Pradhan Mantri Narendra Modi na hairi matam amada bloke ki rajya oramba Manipur ngasidi malem kaitel da pot yomba ngamba rajya amo oirekle. Imphal ngarang pungkharagi khongcheta laklamba Pradhan Mantri na Imphal gi hafta kangjebung da pangthukpa miyam gi mitin amada wa ngangbada hai Manipur asi Bharat ki oina mani mukta gumba magun labor rajya amani masimagna Manipur bu sana leibak haina kauribani lamdam astegi thorokiban ha singna Olympic amadi Commonwealth Games yauna masana kiada jati gi mingchek prokpangamkre masimagna Manipur gi sanaroi sing asi Bharat ki ha oriba sanaroi singbu puning itilpiba ngamle Sri Modi na raja asida atuba matamda thangnanaba afaba ising pangangani haibigi thazaba piradun hai mamangda palamba sarkar na raja asigi apunba yumthonggi chada manga khaktamak thangnanaba ising piba ngamkhi adubu teleba chehi manga asida gi matam asida BJP na luchingba raja sarkar na Manipur gi apunba yumthonggi chada humpu thangnanaba afaba ising panganba ngamle Pradhan Mantri na hai Delhi gi lengak raj asig yumthong kudingi thungsal da puraknabagi dama Kendra gi Mantri Singh amadi official Singh raj asid da toina chananaba poktak pikre Manipur da tangdu leitaba phipam ama thananaba amadi chakhot papuraknaba honabada Kendra amadi Raja Sarkar na angamba thakta honagani hariba thaba asi Kendra amasung Raja da paliba BJP gi double engine sarkar asikakta na oitokani Thoramadu da Pradhan Mantri na chakhot thorangi project tara humdush sangaki project mapana jatra hunki Thoramadu da saru yakiba Mukhyamantri Nongthambam Biren hai varana ningtamlak pachahi humbudra manga suruk laba fawada Imphal jiri lambida RCC gi thong amata saramdaba adu Pradhan Mantri Narendra Modi gi lamjing makhada RCC gi thong ani saba loire amana saba gi thabakana chathari Manipur da hokiba numi kharani da COVID-19 positive obigi chang tamna hengalakle apunba active case chani gi makhada lenba adu hojikti chani yankhai tereta leiri Ngarang nong na COVID-19 positive oiba miyo kuntra mga thengnaki positive oiba miyo ani lekhide Rajagi Haksal Vibaki Cherol aman hai positive oiba ki changchada ama dasmik tarukni hariba matamaste miyo mga leina asina nabadagi fagalaki masi tharaga nava fagalapagi changchada marfudani pan dasmik anishinwada hantarakle Amra Bengali Kauba Loop amana Manipur da ILP Chanahlakpagi mayokta Supreme Court da wakalagliba adu Rajagi Mantri Mandal na yamna kaniyaning da bafongdokre Imphal ngarang pangthokiba Rajagi Mantri Mandal gi mifamna Supreme Court ta thangalagliba case adu chapchana thengnana ba warep lawkre Mantri Mandal gi mifam lower tungda pangmising da wangang bada Youth Affairs amasung Sports Mantri led Pau Hakim hai thangalagliba case asi sarkar na thengnana ba achep pirep lei manam aduna hiramasigi matangda miyamna mipaiba pokpiganu Tunga ba bibak singi matang da pukhalapa wafong kaya matang da su Mantri Mandal ng mifam aduna kanaki hairi. JSC ki Marsipan da Kendra gi Women and Child Development Mantralo na sindu na pangtoka daba maling inupi singi namit palan tarong da Nari Sakti Puruskar su yentokani award asiki dama online ki kutang da website www.awards.gov.in da tha asiki kuntrang matay faw manung da darkar special lakpa yagani hairi. Tabiri ba pawasi Akashvani Imphal degini. Lebas da hoji fawada Omicron ki case lising machani pan marfudani toy tengnere masig manung da Maharashtra degi changa humpuni pan Delhi dena chahu marfugani to Kerala da chamaga marfu manga amasung Rajasthan da chama humpudra mari tengnere hari Haksel Mantralo ne hai hoji fawada miyo chatur humpu taruk leina astegi nava fakre
Meghalaya da COVID-19 gi anova variant Omicron gi case manga thengnere Haksel Mantralo gi paw matung ina miyo amana Assam dagi ni aduga Marine East Khasi Hill District amasung River Jila dagi ni Punjab ta COVID-19 ki case level tin hengalakli ba sig yenglaga Rajya Sarkar na municipal area singda numidang gi curfew thamba hokre curfew su numidang pung tara dagi ayup pumunga fawbo legeni Uttar Pradesh su class 10 fawbo labor school sing tha asigi tara mari fawbo thong hangkhiroi numidang matamda thalamba curfew pung ani chontha duna numidang gi pung tara dagi na ayup pung taru fawbo sangdokle Maras leba se da hauji fawbo da COVID vaccine dose ko ti chamani futare lak humpunito hena kapkre ngarang numidang pung tare fawbo da vaccine dose lak marfuga tare hena kapki Pause sing danga si phone riba maru iba pause ngi dama hozik Ngangom Kiran leire Kiran Ksh.Chitrabhanu Prime Minister Narendra Modi ngarang Imphal da pungkhar gi khongchat laktuna tongan project sing sangaba masung jatra hunba gi pauna ngasi phongo pause sing da maru pau ina phonari Prime Minister gi khongchat adu gi matang da Congress na phongdo ki wapum sing su pause sing da maru pau ina phongnabu ure huyelan fauda miyam gi awab khangduna India Langakpu Manipuri Singi Tongjil da Puraklibani Haiba Prime Minister Narendra Modi gi wafam na ahan headline tori Mikhal gi notification tha sigi tara dagi tarahum dai phabu gi manung da thoklagani haiba pau amana pau se sigi ni shub headline tori Sana lebakta PM na Biren gi Langak thagat lamle package di lauk thoklamdre Manipur si ban blockade ki state orambadagi international trade ki gateway ohin bangamle haiba Prime Minister gi wafam na banner headline tori Omicron dagi henna sandokpagi sang wangani jingnaba COVID keno variant ama France ta thengnare haba pawmasu pawsi sigi ahan balamai da phone Iraibakta lupa crore listing ama chanipan yangkhai gi project tarhomdoi PM na miyam da sinakre double engine laingak na Manipur da aki akang lehendre haba paw amana pawsi sigi ahan headline tori Congress laingak matam da paikhalamba project sing BJP na masu mamentaishilaga PM na sanga khibani haiba Congress President N Loken gi wafamna pauchi asige ni shiba headline tori Pongna phamda Manipur bo anaubu thak amada purak paibasi BJP gi double engine government khaktan ngamgani haiba Narendra Modi gi wafamna banner headline tawduna phongli ILP gi mayukta Supreme Court tharakpa case state government na chapchana thengnana ba cabinet na warep laukre haiba paw amasu pauchi asige ahan balamai phongli Naharol gi thaudangda Prime Minister na project tarhomdoi sangaramle mapan na jatra hulamle Manipur blockade state orambadagi hojikti maleng threat ki lambi yatle haba Prime Minister gi wafamna banner headline tori BJP na Mikhal Maya da Prime Minister laktuna miyam da tatpat tawduna vote khomna su handakti kanaba phanglaroi haba Congress gi wafamna pausi asigi anchor kalam da phongli Isel Express ta Prime Minister Narendra Modi na project tarat taruk sangakre Project Mapan na urep yung tamkre Manipur hingsa ki chanafam laite sakot maike da sangshin mangamle haiba Narendra Modi wafam na banner headline tori Sanga Express Manipuri da awang nongpokti laibak sigi sakot pagi engine oigani Kiamgai Hospital Thawal project ki ising thabagi thabak Barak Thong Prime Minister na sanga khre mahakpu okpi khibagi thagat pa phongdok khre haiba pauna banner headline tori Imphal Free Freshta blockade state oramba Manipur hojikti international threat ki lambi yat pahore haina Prime Minister gi wafamna ahan headline tori People's Chronicle da awang nupulam da masi Bharat na sakot pagi gateway oirakle haba Sri Modi gi wafamna banner headline tori Sanga Express English ta lupa koti listing machanipan yangkhai gi project tarhom doi sangakre lupa koti listing chamapan yangkhai gi project mapan na jatra hunkre BJP government na paikhat pa flagship singi matang da Prime Minister na phone ki wafam singna banner headline tori Tamilong no phombo pause gafiu melda Tamilong da lupa koti humpu manga changna sakiba water supply project Pradhan Mantri na ngarang sanga ki bamasung Tamilong khongsangi lambi koilas thabagi thabak tori basi quality control tawdre haina NPF Tamilong division na phone ki wafam singna maro pause na phone Tamilong phongba tupu pause Tamilong Times ta Indo Naga Pisto ki matangda Indian Express to phongdo ki wafam Nagaland based over Naga Raging Kauba lup amana yaning do phongdo ki ga pham na headline tori Chitrabhanu Thagachiri Kiran Lushilakpada COVID-19 de ngal thongnaba vaccine kapthokpa face mask upa phuttaruk lamna na leiba khusa amadi mai meterutana na thamba haiba achamba thong sing asi ngangna chapina ba amuk hana ningsing jari aroiba da maroiba pau amuk hanna Pradhan Mantri Narendra Modi na hairi block ki rajya oramba Manipur ngasidi maleng kaitel da port yomba ngamba rajya oire Manipur da hauki banumi kharani da COVID-19 positive obigi chang tamna hengalakli amashung leiba si da hauju fa da Omicron ki case lising machani pa marfudani toy thengnere Paulo Izari
꯫